Mekiras gari du sumang da khamlam laga imung da changlai. Mangon na mama mache singdu phamduna leirambani. Mata saba sakpham da Mekiras halakpa ubada Monica hatu hatu chensilai. Thoisna kai da chakre. Nanga chatmina dabro. Mekiras paku mama ta khumlam da magi rum da kakhatkri. Matung da mama ga mache ga du inarai. Mekiras wa mata ngangdi. Upudagi luggage to lokthokuna bag tawba hawi Monica taping hairai. Kadai da libungo? Ai chatlani. Kadai da? Bangalore da. Bimoti na. Kai tawbagi no. Mekiras mama gi khonjel da bag tawrambadu leptuna mama da hairai. Pumna mang nangna thokwanbani. Punsi gi asa pumna mang nangna kahenbani. Asuk phattaba macha gi awaba khangdaba mama nangbu karino. Monica na ima da dumna haiganu. Ahanoi bagi khangdaduna tawribani. Hojikti gyan taridana ibungo. Mekiras mache da hairai. Hojikti matam henkri. Migi mayumda chatlaga karigi adum minungsi leitana tawriba. Aduna di adum miduna su iphamdagi lapthokhiba natra. Mekiras pen da bahenman bana apai pot langba haurai. Machinda sungang balepte. Sahi kaya changna sagatcharakpase. Supna tangi pung phadaba. Minute khara khaktada ningai hanba ngamba. Asuk minungsi leitaba nangdi sikro. Nang sikro. Mama da onsinduna hai. Bimoti machagi wangangda kapli ngasidi thamoi da wahaiduna atumba posak amana chak thinbagum thoklari. Monica maupabu khupak na thai aduga saung hairai. Nangbu takpi tambidaba macha hoirai se kaigino ha ngakpi bai bo hai sibu nang khangrabaro nathaki anda sauning haiduna aduk thiba wahai wata sijanariba kaigino nang nang asi mafam sida lairibase nungsiba masak khanglibase nang na nachinduna thina chairiba imana poklambadagi natro nang madu karigi khangdribano waraktaba macha laisu khangdaba macha. Mekiras mache da yengduna aina ngasi awa maishal anglibase mana natro amukta khumo chemcha aina kari lankhibagino mana ibu olise amukta khumo. Monica mama da onsinduna hairai. Hojikti pelaba natra imasi sigi pibam sitabu yengingbagi thabak sindu tawruriba natro aina kayaraga haijakhiba natro. Ima lankre kanta haudabada ngayaki wakalna pagadra aina kallubane aigi apambana nakoigi apambu oigadobane aina kankhibane adubu pumnamak soikre ima lale nupi machagi mayumda sattuna haijarurabane adubu imabu tati saiduna tadokpire. Mekiras magi maru oiba pot khara haplaga luggage to khumjina matam henkre kanaba lairaroi chatlurano pumnamak si haukhre aishu Manipurda amugana thoklakloi mafam si thadoklagi ai chatlagi bungo. Mekiras kapningo daife fajinduna chemcha ai chatlukhigi yumsi khara yengsinbiro thengkhrani ai flight pung 5 dani report tawba thenglani. Asi haiduna luggage to puduna roomdagi thokre mapagi photo theriba adugi manak changduna khurumlamlaga gari tongkhatuna airport tana chatkre. Somdana thoisnado Mekiras na gari tharaktuna mayum phawba thilai sumangdu imungi miyoi ikoi koina phamduna leirami. Gate hangdokpagi makhol tabadada mayamdu gate lomda yengai. Thoisna oirambaduna Manitomba sauna changlai. Manitomba sauningmana loire machanupigi khudang chingduna purai aduga makhada taaduna leiramba chai ma paikhatuna kanba hawi. Thoisna kappasu taude nayasu haide tumina dumak mangduna lei. Mekiras na hairamba wasingdu ningsingduna lei. Mayamdu Manitomba bu khamdoknaba laknari. Thoisna masadu tarang chakhiduna leimaida haithakre. Rosi ipa pakhatna kanna kawi. Thoibi! Mayamdu Rosi na laurakpadu Thoisna romda yenglakpani. Phibamdu ubada ipa pakhatna chensili. Arunna. Ai, karino noina yenglaga lairisibo. Ha, chalo. Gari thodoro hospital da punaba tause. Gari thodoktuna Thoisna bu hospital da pukhatli. Drip yanduna gyan tadana bete hiptuna leiri Thoisna. Leima machagi manakta phamduna kapli. Ibemhalna leima bu thimjinbiri. Manitomba doctor na lau haibadagi doctor gi room da phamduna wari sai. Doctor aduna masasi yamna sole. Manitomba khumdi doctor do makha muktarai. Masase stress yamna lei. Depression chatnani. Aduna thuma matamda psychologist ama tanabana fani khali. Doctor atopa nabadi. Mahakise hemoglobin di yamna nemli. Blood level gi sangsi
only 8 aduna yumda leraga phajana pothanbi ehen bawayam haibiganu ko ai doctor ma refer tawjage psychologist to ai dum inform tawjage da maga wari kopna sanabiro thank you doctor mani to marum dagi tholai mapanda arun ga sanal ga sulairami aruna kari hare mani to ma doctor na harakpa mayam da tambi phare pung kya da lakani hare admit tawra gore lakani hare thobi kya lawrabra lak haudri mani to makap tuna aina thokan bani aina pumna mak phaning aituna asuktam thina tawba arun ga sanal ga wangang di mangduna leptuna lei somdana mekiras do airport manung da famduna lei wakal da sumangli irai lainang gamlo hekta rakpa sana kaigino nangna yamna thamoi kalisibo matam amada nangbo ai thadok laga chaloi haikidai aduga karigi ngasina aibu thadok tuna chaliba yambo wa mahangine ama kakta hoi wang lising pakum pirage na muktana lairaga amata ngai bit leiti sana aina haradi phagi ta thora dawni yare amta hangoi nungside thoisna sauduna paiduna lei mekiras noklaga thoisna gi mamai maya da changlaktuna sauri ba saura sunungsi sukto sunungsi khangreda bikanau nanga aise pungsame sumbikre yare cho mekiras thoisna gi makutta lamduna pai aduga tapna hairo taragi kai wano ba hairo amta hairo mi saunu base yambung la leba thoisna oinarap tawna mekiras ki makhuchi na paishin do naira e yambo ibani se kainaradi kamai tawne sana aidi nangna tabanu pim ta hanna yingloi nanga kari gum kainaradi aidi punsigi yum paloi ai su paloi yambo ai yambo yam nungsi ado ngasi na ngasi oi kaina bai boy saira kanu ko matungda thamoi se ningnik lawi pakhat leba thadoi aidi aduni bani sum kai kaina roi ngo yambo ai yambong inakta punsigi tangjabi oina leidoini aina na famda tangjabai tare dudi loi hai tare be my adamora yambu is mapanda ina khadi ngam basagi he manung da dinang ngam jawba mi mang phajade ba is hoi hoi asam na ni da nok tu na wari sanai mekiras to microphone da check in tawbagi lawrak padu da khangpre khangi haugatuna line le padu da yaukre somdana thoisna do gyan laktuna admit tawri doctor laktuna ma bu kupna yengi aduga patient gi mi unase haibadagi leima chatkhri leima doctor gi room da changi aduga thariba chair da phamthai doctor dana patient gi kana obirabano mama ni wang kharang jage ko hoi phani patient se depression chatli leima bab ta da bagi mong da doctor du da yengi doctor du leima gi mong da amuk su kup thanai rai wakhal gi leina haibaduni ado kari su pakhatningai oideda aina guli khara tharakani asi pijaraga matam chana counseling lakpiyo aduga dum phanida ado magi punsi gi wari samlapna khangni libi bayagadra leima doctor da samlapa wari amali doctor duna hazikan gi nahagi wakhalai duni kaina khanjin birunuda adum phajana layengsi phanida hoi phani doctor leima su doctor gi manakta gi tholai wakhal du mangli tasingna macha matang yaujabada asiguma pibam si ubada leima wakhal nungaiti asamna numit humni mukti hospital da leiraga yumda putharai matam khara university chate masa sole haiduna exam nasilakpanina matam kuina lepa yadabagi thoisna university chatpa hawi numit tarani muk chattabadagi ta ibasingdu loksin mama ikhang khangde adubu numinini mukta masana huawri basingdu menkachai aduna thoisna awaba oide nongma Sunday amani Vidya Ronika Suraj Bala makhoi ahumdo lai kuina unarudabagi makhoi marido harauna wari sanai Vidya na doctor tambasu loidore as nungaire iwasu chawba chawdaba business macham tawre aduna ne hek tamba loibaga yum pankrani aidi Ronika na manda mali be manangama Suraj Bala na aikhoi mayam se loi lohongdoini ko nokning idaidi iwana su ai master loiraga honga sena muktoiba thoisna na
Pare pare noi loi hongo ai ke thara laki. Bidyana ado yambung do kamai tawkhre madui nupa do husband material da chingbani ne. Thoisna me kiras ki wa palakpadu da sappa mai pet hongi. Toknare da ahum do ingangak na chapmana na. Ha toknare kamai na. Thoisna wari da samlapna li bidya sauna. Nang na lepangam loina haibu da sauramlani nang ko. Ronika na mama do kaino purat bi ni noi na masune aije. Ado thoisna kaina khanjilunu asum tho ona tambay ni bema. Makoy mari do kuina unarudabagi awa nungai wari sanaduna lay. Somda mekirasu thabak su laitabana magi rumdagi sungen hindokti. Thoisna gi photo do magi nakanda hipanduna mana nakal amada hiptuna maron su thoktaba photo do da wari sanai. Mekiras photo do da nanduna sana nangbu kamai tawrige. Nangdi nasa yamna naganbani. Nadrabo nangbo. Saukhibadusu tadaba kuire. Oinakhiba mayam kishinakhiba mayam do tagidaba kuire. Amuksu noglai matomta aduga hairai. Nang ningsingbro thaina aina dab tawraga nangna kapado nungsidra. Adugi matamda ibani ahanba thengnaba numito nangna zabu thorakpado nang landi landabaneba. Nangi nawongduda mitkupa kawkhibani. Isam samaga yam nungsikhibani nangi mawongdu. Nungsi haba numitusu kupak tharakadra khanbani. Tharakte. As hairigai loiba naijeda. Sana nangbu karam lairibage. Wadabra nungairibra haiba waisidi hangningi. Ado ngamdri. Thauna phudokpham laite. Adubu ai nangiti punsi supa leptuna laigani. Sana ai nangbu yamna nungsi. Kauba ngamgadra khanna mafamsida lakpani. Ngamde. Ai ngamdri. Wakhalsida chuduna laikre. Mangdasu nang adumu yesana. Ningsingdrabo nangbu thaina nangna ningaiga tawbado. Mekiras tablapna. Sana. Wahanga mahangi. Yang lubadi hanga kano khumba ngamoy. Kaizado paige mibosu yamna sumba hirisibo. Haitida. Haida. Yambo. How. Nang ay thadhoga chatkadra. Chalo he. Asuk nung sikraba nang ama layna layna. Kaida mong chatoy ba? Chaloy da. Satpam ga layti. May kay kuding yingluba mapam kuding. Nang ginangag tani ngarisi. Nang nadi kangdriba. Masaksiga. Fagi na tiya siyang mani. Mamang tokle nang uy. Ayuk talay kurumo ba do? Adasu nang adumana mitmang sida uri. Aduna isor kasi nang oire iduni. Thoisna mekiras ki wadu da hauna noktora i aduga. Yari jo wathi diba. Adu sana. Tai. Nangai bu thadok laga chatkadra. Thoisna moli moli mataw manda. Chaloy da. Ay sumay kay mari. Yambongi yapong hakta ngay rabani. Adu nidana. Horendi wahay doon namang dalak ay bumugtam na rani. Karigya. Nungsibagi. Kaya haiba doon na. Ado, midi nungsiba yung gati na dran niya. Ado ay di nongmo-nongmo gisuminggali. Ay gisina mimana draba zalo. Hoy, RK gi kokta kitang do, ado daw riba. Hera, nang so RK da nilagtisi, pag sida na gumsida. Hoy ni, kawin niya, bisno, hayay di. Asi haydun ani do po na nokminay. Mekiras, hawkriba tawdoksing do ningsing do na awachay na ama oiri. Mata sing na pendri tablap na. Thadok loy hayram laga. Kaya na thadok laga chatkrise. Ay ba nungsidraba? Nungsiba yaw dabagira. Nungsiba da maiti bahay ba do oiri nga sidi. Nungsiba bulay na kudum dyan gani kankibani. Adubo nga sidi. Nungsiba da mai thiri. Chawkraba ipak to kusam na duna, ama na maging aklaw uy duna, ipak to lan bahurak laga, kangaw da na akan ba nung sisilak duna, kusam na duna chatminari ba do, angaw ba nung sinahum duna pubikre. Nung sisit pa pakre hay dun ipak to lan bahurasi hay duna hay gitawrak pa matamda, ngaklaw ay minaram ba do, angaw ba nung sinahum duna pukibada, naitom ta duna, ipak to da kangaw na duna laikiba taradra.